ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯀꯣꯔꯧꯅ ꯀꯟꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯉꯥꯡꯂꯤ꯫ ꯂꯨꯁꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯗ ꯊꯃꯣꯏ ꯑꯗꯨꯗꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯩꯗꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ? ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯅ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯑꯩ ꯉꯥꯏꯈꯤꯅꯤ꯫ ꯄꯂꯦꯐꯝ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯅꯥꯒꯤ ꯃꯀꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯨꯒꯅꯤ? ꯀꯣꯔꯧꯁꯨ ꯆꯥꯛꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯀꯥꯏꯅꯍꯟꯕꯅꯤ꯫ ꯅꯪꯕꯨꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯀꯥ ꯑꯁꯤꯗꯒꯤꯁꯨ ꯅꯪ ꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯌꯥꯝꯕꯨꯡ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏꯌꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯌꯥꯝꯕꯨꯡ꯫ ꯂꯨꯁꯤꯅ ꯐꯅ ꯀꯞꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯕꯁꯨ ꯀꯣꯔꯧꯅ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯣ꯫ ꯂꯨꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯔꯨ ꯃꯥꯏꯖꯊꯗꯨꯅ ꯂꯥꯏ ꯙꯨꯛ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯅ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯁꯣꯟꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯑꯁꯨꯛ ꯐꯖꯕ ꯏꯃꯧꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯃꯨꯛꯇ ꯉꯥꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯂꯨꯁꯤ ꯂꯥꯏ ꯙꯨꯛ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯏꯃꯥꯁꯤ, ꯀꯔꯤ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯂꯁꯤꯒꯦ? ꯂꯩꯃꯅ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯇꯧꯁꯤꯜꯂꯨ ꯏꯕꯦꯝꯃ, ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯁꯤꯀꯣ꯫ ꯏꯃꯥꯁꯤ, ꯑꯗꯨꯗꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯨꯔꯅꯨ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕꯅꯤ꯫ ꯏꯃꯥꯁꯤꯁꯨ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯣ, ꯅꯃꯧꯅ ꯂꯣꯏꯅ ꯍꯣꯠꯅꯖꯒꯦ꯫ ꯏꯃꯥꯁꯤ, ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯂꯒꯦ꯫ ꯍꯣ, ꯐꯔꯦ ꯐꯔꯦ, ꯆꯪꯉꯨ꯫ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯁꯤ ꯀꯤꯆꯟ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯩꯗꯨ ꯊꯥꯒꯠꯂꯤ, ꯆꯥ ꯂꯣꯜꯂꯤ꯫ ꯒ꯭ꯌꯥꯅꯦꯁꯣꯔꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯂꯩꯃꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯁꯤꯖꯥ, ꯅꯆꯥ ꯅꯨꯄꯥꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕꯅꯦꯍꯦ? ꯂꯩꯃꯅ ꯀꯥꯏꯗꯒꯤ ꯍꯧꯒꯠꯄꯅꯣ? ꯍꯧꯒꯠꯍꯧꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯏꯃꯧ ꯏꯕꯦꯝꯃꯁꯤ ꯋꯥꯗꯧꯔꯤ ꯃꯥꯒꯤ ꯍꯥꯡꯇꯛꯁꯤꯗ꯫ ꯍꯣ, ꯃꯈꯣꯏ ꯁꯅꯈ꯭ꯌꯥ ꯂꯧꯔꯦ ꯅꯆꯥꯅꯨꯄꯥꯁꯤ꯫ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ꯫ ꯒ꯭ꯌꯥꯅꯦꯁꯣꯔꯁꯨ ꯁꯥꯎꯔꯞꯅ ꯍꯩꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩꯗꯤ ꯀꯔꯝꯅ ꯉꯥꯡꯅꯒꯅꯤ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯨꯁꯤ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯆꯥꯁꯤꯗ, ꯏꯃꯥꯁꯤ ꯆꯥꯁꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥ ꯑꯗꯨ ꯄꯤꯔꯤ꯫ ꯑꯗꯨꯒ ꯂꯨꯁꯤ ꯀꯣꯔꯧꯒꯤ ꯆꯥ ꯄꯤꯅꯅꯕ ꯂꯨꯁꯤ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯥꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯕꯨꯡ, ꯆꯥꯁꯤꯗ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯅ ꯀꯤꯅ ꯆꯥ ꯑꯗꯨ ꯊꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯈꯔ ꯁꯥꯎꯔꯞꯅ ꯅꯉꯣꯟꯗ ꯑꯩꯅ ꯀꯅꯥꯅ ꯌꯥꯝꯕꯨꯡ ꯀꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯒꯦ? ꯍꯥ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯆꯥ ꯑꯗꯨ ꯂꯧꯏ꯫ ꯑꯁꯥꯕ ꯆꯥ ꯑꯗꯣ ꯃꯃꯥꯏꯗꯨꯗ ꯂꯥꯛꯇꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯕ ꯇꯥꯔꯕ ꯅꯪ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯂꯨꯁꯤꯁꯨ ꯆꯥꯅ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯁꯥꯃꯟꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯏꯁꯤꯡꯅ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯄꯗꯤ ꯉꯝꯖꯗꯦ, ꯇꯨꯃꯤꯟꯅꯃꯛ ꯑꯗꯨꯝ ꯀꯞꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯨꯕꯒꯤ ꯏꯔꯥꯜ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯅꯪꯅ ꯃꯄꯣꯛꯁꯤꯃꯒꯤ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯁꯣꯝꯗꯅ ꯒ꯭ꯌꯥꯅꯦꯁꯣꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯤꯖꯥ, ꯅꯃꯧ ꯅꯨꯄꯤꯒꯤ ꯈꯨꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯅꯦꯍꯦ꯫
ꯍꯣ ꯑꯗꯨꯗꯅꯦ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯈꯣꯏ ꯁꯅꯈ꯭ꯌꯥ꯫ ꯀꯔꯤꯅꯣꯅꯦ ꯁꯤꯖꯥ? ꯍꯣ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨꯅꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯝꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯛ ꯍꯥꯏꯔꯦ ꯐꯖꯩ, ꯊꯕꯛ ꯍꯥꯏꯔꯦ ꯃꯆꯥ ꯑꯃꯁꯨ ꯇꯧꯖꯔꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯌꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯤꯅꯤ ꯃꯈꯣꯏ ꯁꯅꯈ꯭ꯌꯥ꯫ ꯒ꯭ꯌꯥꯅꯦꯁꯣꯔꯁꯨ ꯑꯉꯥꯡ ꯃꯁꯦꯟ ꯑꯣꯏꯅꯖꯔꯤꯅꯤꯗ ꯁꯤꯖꯥ, ꯅꯪꯁꯤꯃ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯍꯦ꯫ ꯐꯔꯦ ꯆꯪꯉꯣ ꯅꯪꯁꯨ ꯅꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯗꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯨꯆꯣ꯫ ꯏꯃꯧꯁꯦ ꯃꯇꯣꯝꯇꯅꯤ, ꯅꯪꯅꯁꯨ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ꯫ ꯁꯣꯝꯗꯁꯨ ꯂꯨꯁꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯂꯤꯕ ꯗꯥꯛꯐꯝ ꯃꯃꯥꯏ ꯑꯗꯨꯗ ꯃꯣꯂꯣꯝꯁꯨ ꯃꯊꯟꯇ ꯇꯩꯖꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯨꯁꯤꯒꯤ ꯐꯣꯟꯗ ꯃꯤꯁ ꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯝꯕꯔꯗꯨꯁꯨ ꯑꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯐꯣꯟ ꯑꯗꯨ ꯇꯧꯁꯤꯜꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯎꯏꯅ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩꯅꯦ ꯗꯥꯏꯃꯟꯅꯦ꯫ ꯂꯨꯁꯤꯅ ꯗꯥꯏꯃꯟ, ꯄꯥꯎ ꯐꯥꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯍꯥꯟꯋꯥꯏ ꯍꯥꯏꯁ꯭ꯀꯨꯜ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ, ꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯗꯥꯏꯃꯟꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯣ? ꯑꯩꯈꯣꯏꯒꯤ ꯍꯥꯏꯁ꯭ꯀꯨꯜ ꯃꯇꯝꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯀꯣ꯫ ꯂꯨꯁꯤꯅ ꯀꯩ ꯄꯥꯎꯅꯣ? ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯁꯤ ꯂꯣꯠꯂꯒ ꯊꯝꯃꯤꯀꯣ, ꯑꯩꯈꯣꯏꯗꯒꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯗꯥꯏꯃꯟꯅ ꯑꯩꯅ ꯊꯥꯈꯤꯕ UPSC ꯑꯦꯛꯖꯥꯝꯗꯣ ꯑꯩ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯂꯨꯁꯤ꯫ ꯂꯨꯁꯤꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯗꯥꯏꯃꯟ, ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯁꯨ꯫ ꯑꯗꯣ ꯗꯥꯏꯃꯟ ꯑꯩ ꯊꯝꯂꯒꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯐꯥꯎꯔꯛꯂꯒꯦ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯗꯥꯏꯃꯟꯅ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯨꯁꯤ, ꯅꯪ ꯂꯨꯍꯣꯡꯉꯕꯣ? ꯂꯨꯁꯤꯁꯨ ꯇꯞꯅ ꯗꯥꯏꯃꯟ ꯑꯩ ꯍꯣꯔꯦꯟ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯒꯦ, ꯊꯝꯃꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯔꯦ꯫ ꯄ꯭ꯔꯞ ꯊꯨꯅꯃꯛ ꯂꯣꯏꯁꯤꯜꯂꯤ, ꯍꯦꯟꯖꯥꯡ ꯁꯦꯝꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯂꯣꯏꯔꯗꯨꯅ ꯂꯩꯃ ꯑꯃꯗꯤ ꯒ꯭ꯌꯥꯅꯦꯁꯣꯔꯕꯨ ꯀꯧꯔꯔꯦ꯫ ꯂꯩꯃꯅ ꯏꯕꯨꯡꯉꯣꯗꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯨꯔꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯌꯦ, ꯀꯩꯒꯤꯅꯣ ꯍꯪꯂꯕꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯈꯪꯗꯕꯁꯤꯕꯨ? ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯃꯈꯣꯏ ꯁꯅꯈ꯭ꯌꯥꯁꯦ ꯈꯣꯠꯆꯤꯟꯗꯨꯅ ꯂꯧꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤꯅꯦ ꯃꯆꯥꯕꯨ ꯌꯥꯝꯅ ꯀꯟꯈꯠꯂꯤ꯫ ꯑꯩ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯦꯗ꯫ ꯐꯔꯦ ꯏꯃꯧꯁꯨꯅꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ꯫ ꯅꯪꯒꯤ ꯆꯥꯛꯇꯤ ꯀꯔꯥꯏ? ꯊꯤꯔꯣꯗꯅ ꯏꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯍꯣꯔꯦꯟ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯤ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯔꯔꯅꯤꯅꯦ, ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ, ꯊꯕꯛꯇꯣ ꯐꯖꯅ ꯉꯜꯂꯤꯉꯩꯗ ꯂꯣꯏꯁꯟꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕ ꯂꯥꯛꯅꯅꯕ ꯍꯥꯏꯗꯅ ꯁꯅꯥꯍꯟꯕꯤ ꯍꯣꯏꯁꯨ ꯐꯤ ꯃꯐꯤ ꯃꯔꯣꯜ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯃꯤꯈꯩꯁꯦ ꯊꯣꯛꯇꯅ ꯂꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯊꯣꯛꯂꯁꯤ꯫ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯉꯣ, ꯆꯤꯊꯍꯧꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯂꯩꯇ꯭ꯔꯦ ꯏꯃꯥ, ꯊꯣꯛꯂꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯣꯛꯂꯛꯃꯤꯟꯅꯔꯦ꯫ ꯕꯁꯇ ꯀꯥꯈꯠꯂꯤ꯫ ꯍꯦꯛ ꯀꯥꯈꯠꯄꯒ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯁꯈꯤ ꯍꯥꯏꯕ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯀꯧꯔꯛꯏ꯫ ꯁꯈꯤꯅ ꯍꯣ ꯏꯆꯦ, ꯁꯤꯗ ꯂꯥꯛꯑꯣ, ꯁꯤꯗ ꯑꯣꯏꯅ ꯐꯝꯁꯤꯗꯅ, ꯅꯅꯤ ꯅꯃꯧ꯫ ꯁꯅꯥꯔꯩꯅ ꯏꯃꯥ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯖꯒꯦ, ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯀꯜꯂꯤꯕ꯫ ꯁꯅꯥꯍꯟꯕꯤꯅ ꯂꯥꯛꯎꯁꯦ, ꯏꯃꯥ ꯇꯧꯒꯦ ꯂꯥꯎ, ꯃꯥꯅ ꯍꯦꯛꯇ ꯄꯪꯍꯦꯟ ꯍꯦꯟꯖꯟꯕ ꯌꯥꯄꯣꯠꯇꯦꯗ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯁꯈꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯤꯈꯩꯅꯁꯨ ꯅꯨꯡꯁꯤꯗꯕꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯅꯦ ꯆꯣꯞꯄ ꯅꯪꯗꯧꯔꯤꯕꯅꯤ ꯃꯁꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯍꯩꯃꯥ ꯁꯅꯥꯍꯟꯕꯤ, ꯁꯅꯥꯔꯩ, ꯅꯈꯣꯏ ꯂꯣꯏ ꯌꯧꯅꯔꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯁꯣꯝꯗ꯫
ꯁꯅꯥꯍꯟꯕꯤꯅꯁꯨ ꯍꯣꯏ ꯌꯧꯖꯔꯛꯂꯤ ꯏꯅꯝꯁꯤ ꯑꯩꯈꯣꯏ ꯌꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯂꯨꯁꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯦꯟꯅꯃꯛ ꯌꯦꯡꯖꯩ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯂꯨꯁꯤꯅ ꯃꯃꯥ ꯎꯕꯗ, ꯏꯃꯥ, ꯉꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ? ꯌꯥꯝꯅ ꯊꯦꯡꯉꯦ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯉꯜꯂꯤꯕꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯨꯁꯤꯅ, ꯏꯃꯥ, ꯑꯩ ꯏꯃꯥ ꯍꯣꯏ ꯆꯠꯈꯤꯕꯗ ꯑꯩ ꯂꯥꯛꯂꯒꯦ꯫ ꯑꯩ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ꯫ ꯁꯅꯥꯔꯩꯅ ꯃꯆꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ, ꯀꯩꯗꯧꯔꯒꯦ ꯂꯨꯁꯤ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯦ꯫ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯇꯥꯡꯅ ꯐꯪꯖꯕ ꯇꯥꯟꯖꯥꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯀꯞꯂꯤꯕꯅꯣ ꯏꯅꯝꯃ ꯂꯩꯔꯤꯕꯁꯤꯗꯤ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯍꯥꯏꯌꯨ, ꯏꯃꯥꯗ ꯍꯥꯏꯌꯨ, ꯅꯅꯝꯃ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯍꯥꯏꯌꯨꯁꯦ꯫ ꯂꯨꯁꯤꯅ, ꯏꯅꯝꯃ, ꯃꯥꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯤꯅꯁꯨ ꯉꯥꯡꯂꯝꯃꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ ꯏꯅꯝꯃ꯫ ꯁꯅꯥꯍꯟꯕꯤꯅ, ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯅꯦ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏꯗꯨꯅ ꯁꯅꯥꯍꯟꯕꯤ ꯁꯥꯎꯔꯞꯅ ꯋꯥꯗꯨ ꯉꯥꯡꯂꯤ꯫ ꯁꯅꯥꯔꯩꯅ ꯃꯈꯥ ꯇꯥꯅ, ꯏꯃꯥ, ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯌꯨ ꯈꯔ ꯊꯛꯎꯕꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯃꯥꯅ ꯑꯗꯨꯝ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯕꯁꯨ ꯌꯥꯄꯣꯠꯇꯦ꯫ ꯂꯨꯁꯤ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦꯁꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯥꯅꯅꯦ ꯑꯗꯨꯝ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯔꯛꯂꯗꯤ ꯏꯅꯝꯃꯈꯣꯏ, ꯏꯃꯥꯈꯣꯏ, ꯇꯥꯃꯣꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ꯫ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯨꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯏꯅꯝꯃꯈꯣꯏꯁꯨ ꯊꯣꯛꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯊꯣꯛꯈꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ꯫ ꯂꯨꯁꯤ, ꯏꯕꯦꯝꯃ, ꯏꯃꯥꯍꯣꯏ ꯊꯣꯛꯂꯒꯦꯀꯣ꯫ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯤ ꯃꯔꯤ ꯂꯨꯁꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯍꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯀꯣꯔꯧꯁꯨ ꯆꯪꯂꯛꯂꯦ꯫ ꯂꯨꯁꯤ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥ? ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯨꯁꯤ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯤ꯫ ꯂꯨꯁꯤ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ? ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯔꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯃꯥꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯝꯂꯕꯁꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯈꯜꯂꯨꯒꯅꯨ꯫ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯊꯩ꯫ ꯅꯁꯛ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯎꯠꯂꯛꯀꯅꯨ꯫ ꯂꯨꯁꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯅ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯝ ꯅꯠꯇ꯭ꯔꯕꯔꯥ? ꯑꯁꯨꯝꯅ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯍꯪꯖꯔꯤ꯫ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯂꯨꯁꯤ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯂꯛꯏ ꯍꯥꯏꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯃ ꯃꯊꯛꯇ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯣꯔꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯧꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥ? ꯀꯣꯔꯧꯁꯨ, ꯏꯃꯥꯁꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯔꯦꯝꯕꯗ ꯏꯃꯥꯁꯤꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯂꯩꯃꯅ, ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ, ꯋꯥꯒ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯕꯁꯤꯕꯣ? ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯂꯨꯁꯤ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯃꯃꯧꯕꯨ ꯀꯧꯔꯤ꯫ ꯏꯕꯦꯝꯃ, ꯂꯨꯁꯤ, ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯨꯁꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤꯅ ꯇꯞꯅ ꯂꯦꯡꯉꯛꯄ ꯑꯗꯨꯗ, ꯍꯩꯃꯥ, ꯅꯃꯥꯏ ꯅꯃꯤꯠꯀꯁꯤ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯦꯅꯦ꯫ ꯏꯕꯨꯡꯉꯣꯅ ꯏꯃꯧꯗ ꯀꯩꯀꯩ ꯍꯥꯏꯕ ꯍꯥ? ꯏꯃꯥꯗ ꯍꯥꯏꯔꯛꯎꯁꯦ꯫ ꯏꯃꯥ ꯍꯥꯏꯒꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯣꯕ ꯀꯌꯥꯗꯅꯣꯕ, ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧꯁꯤꯗ ꯃꯥꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯋꯥꯔꯤꯗ꯫ ꯏꯃꯥꯁꯤ, ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ, ꯀꯣꯛꯁꯦ ꯈꯤꯇꯪ ꯆꯤꯛꯄꯁꯤꯗ ꯇꯧꯕꯅꯤ꯫ ꯂꯩꯃꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯋꯥ ꯂꯣꯠꯀꯅꯨ꯫ ꯏꯃꯥꯁꯤꯗ ꯁꯦꯡꯅꯃꯛ ꯍꯥꯏꯌꯨ꯫ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤꯅꯦ ꯅꯨꯄꯤꯅ ꯈꯪꯒꯗꯧꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯅꯤꯅꯦ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ
ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯏꯃꯥꯁꯤ ꯇꯧꯒꯦꯅꯦ ꯍꯥꯏꯗ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯂꯨꯁꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯕꯨ ꯎꯍꯜꯂꯛꯀꯅꯨ ꯍꯥꯏ꯫ ꯂꯩꯃꯗꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯣꯕ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯃꯁꯤ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ ꯃꯍꯥꯛꯅ ꯉꯥꯡꯉꯝꯃꯤꯕ ꯃꯌꯥꯝ ꯑꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ, ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯄꯣꯊꯥꯔꯣ, ꯆꯥꯛꯇꯣ ꯏꯃꯥꯁꯤ ꯊꯣꯡꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯍꯥꯏ, ꯅꯪꯅ ꯆꯠꯇꯣꯏꯁꯤ ꯀꯔꯥꯏꯗꯅꯣ ꯍꯥ? ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯒꯦ ꯇꯧꯕꯅꯦ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯒ ꯂꯥꯏꯔꯤꯀꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯀꯣ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥꯁꯤ? ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕꯗꯨꯕꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤꯗꯤ ꯃꯤꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯔꯛꯑꯝꯗꯥꯏꯗꯅꯦ ꯌꯦꯠꯄꯁꯦ ꯇꯧꯔꯛꯂꯗꯧꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯏꯃꯧꯁꯤꯗ ꯌꯨꯝꯗ ꯂꯩꯔꯝꯒꯅꯨ, ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯍꯥ, ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯧ ꯑꯁꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯏꯕꯨꯡꯉꯣ, ꯅꯪ ꯚꯥꯞ ꯇꯥꯎ꯫ ꯏꯃꯥꯁꯤ, ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯥꯝꯗꯦꯅ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭रो? ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤꯕꯗꯨ ꯏꯃꯥꯁꯤꯗ ꯅꯠꯇꯕ꯭ꯔꯣ? ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥꯁꯤꯗ꯫ ꯃꯇꯝꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯕ ꯅꯠꯇꯦ꯫ ꯂꯩꯃꯁꯨ ꯁꯥꯎꯒꯠꯇꯨꯅ ꯃꯆꯥꯕꯨ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯏꯃꯥꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯒꯦ? ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯅꯪ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯔꯤꯉꯩꯗꯨꯗ ꯋꯥꯡꯂꯦꯟ ꯆꯤꯡꯂꯦꯟ ꯆꯪꯂꯛꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯅꯪꯗꯤ? ꯑꯩꯈꯣꯏꯅ ꯒꯦꯠꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤ, ꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯊꯣꯛꯑꯗꯅ꯫ ꯃꯈꯣꯏ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛꯀ, ꯂꯥꯛꯑꯣ, ꯅꯣꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯒ ꯀꯣꯟꯅ ꯇꯧꯔꯣ, ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕ꯫ ꯂꯩꯃꯅ, ꯍꯥꯏ, ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ, ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯕ ꯇꯥꯅꯕ ꯌꯥꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯅ, ꯍꯣꯏ ꯏꯃꯥꯁꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯄꯪꯊꯦꯡ ꯊꯦꯡꯉꯁꯨ ꯍꯜꯂꯛꯀꯅꯨ, ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯦ ꯋꯥꯡꯂꯦꯟꯅ꯫ ꯀꯩꯅꯣ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ? ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯨꯔꯕꯣ? ꯆꯤꯡꯂꯦꯟꯁꯨ, ꯑꯁꯨꯛ ꯌꯥꯝ ꯐꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯈ꯭ꯔ ꯐꯥꯎꯕ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯁꯤ ꯀꯩꯗꯅꯣ ꯍꯥꯏꯔꯛꯎꯅꯦ? ꯑꯩꯅ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯏꯕꯨꯡꯉꯣ꯫ ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯅꯪꯕꯨ? ꯀꯣꯔꯧꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯍꯦꯛ ꯂꯧꯔꯣꯗꯅ, ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯁꯤꯡꯖꯨ ꯃꯌꯥꯟ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯁꯣꯝꯗꯅ ꯗꯥꯏꯃꯟꯅ ꯂꯨꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯨꯁꯤꯅ ꯇꯞꯅ, ꯗꯥꯏꯃꯟ, ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇ ꯂꯣꯏꯗ ꯉꯥꯏꯔꯤꯕ꯫ ꯗꯥꯏꯃꯟꯅ, ꯑꯩꯅ ꯇꯧꯔꯁꯨ ꯅꯪꯅ ꯇꯧꯔꯁꯨ ꯏꯌꯥꯗ ꯌꯥꯏꯗ, ꯑꯗꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟꯁꯨ ꯇꯧꯔꯛꯇꯦ, ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯗꯥꯏꯃꯟ, ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯒꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯆꯥꯛꯄ ꯃꯩꯒꯨꯝ ꯇꯥꯡꯒꯣꯏ ꯑꯣꯜꯂꯕ ꯎꯠ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦꯗ꯫ ꯗꯥꯏꯃꯟꯁꯨ ꯅꯨꯡꯉꯥꯏꯇ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯂꯨꯍꯣꯡꯉꯤꯗꯣ ꯀꯩ ꯂꯝꯗꯅꯣ? ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯐꯪꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯂꯨꯁꯤꯅ ꯇꯞꯅ, ꯊꯥꯡꯃꯩꯕꯟꯗꯩꯅꯤ, ꯃꯥꯒꯤꯅ ꯀꯣꯔꯧ ꯀꯧꯏ꯫ ꯗꯥꯏꯃꯟꯅ, ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯒꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯣ ꯅꯪꯗꯤ? ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤꯗ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯇꯝꯗꯣ, ꯑꯩꯈꯣꯏꯅ ꯄꯔꯥ ꯐꯥꯔꯛꯇꯕꯒꯤ ꯃꯄꯥꯗ ꯂꯦꯞꯄꯗꯣ꯫ ꯑꯗꯣ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯍꯧꯗ꯭ꯔꯦ, ꯆꯥꯛꯀꯧꯕꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯗꯥꯏꯃꯟ꯫ ꯃꯔꯥꯡ ꯃꯔꯥꯡꯁꯨ ꯇꯧꯈ꯭ꯔꯦ, ꯑꯗꯨꯅꯁꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯀꯥꯏꯗꯦꯗ ꯀꯥꯏꯗꯦꯗ, ꯑꯩꯅꯕꯨ ꯅꯪꯅ ꯍꯥꯏꯕꯗ ꯁꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯦ꯫ ꯂꯨꯁꯤꯅ ꯇꯞꯅ, ꯑꯗꯨꯗꯤ ꯗꯥꯏꯃꯟ, ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ, ꯌꯥꯝꯕꯨꯡꯁꯨ ꯂꯥꯛꯂꯕ ꯃꯥꯜꯂꯦ꯫ ꯗꯥꯏꯃꯟꯁꯨ, ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯀꯣꯔꯧꯅ,
ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯀꯔꯝꯕ ꯅꯨꯄꯥꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ? ꯅꯪꯗꯤ ꯌꯥꯝꯅ ꯇꯧ ꯉꯝꯃꯤꯅ, ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯫ ꯂꯨꯁꯤꯅ, ꯌꯥꯝꯕꯨꯡ, ꯑꯩ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯗꯤꯌꯦ, ꯏꯆꯝ ꯆꯝꯅ ꯊꯥꯏꯅꯒꯤ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ, ꯗꯥꯏꯃꯟꯅꯤ, ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯄꯥꯏꯔꯨꯕꯅꯤ꯫ ꯍꯦ ꯇꯧꯉꯝꯕꯤ, ꯑꯐꯥꯎꯕꯤ, ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛ ꯂꯥꯛꯇꯅ ꯀꯧꯈꯤ꯫ ꯏꯃꯥ! ꯏꯃꯥ! ꯂꯩꯃꯒ ꯒ꯭ꯌꯥꯅꯦꯁꯣꯔꯒꯁꯨ ꯄꯥꯈꯠꯇꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯂꯩꯃꯅ, ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯀꯩꯀꯩ ꯇꯧꯔꯕꯣꯏ ꯅꯤꯡꯂꯨꯔꯦꯗꯅ, ꯑꯉꯥꯎꯕꯁꯤꯗꯤ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤ ꯊꯣꯛꯀꯅꯤꯅ ꯑꯩꯅ ꯅꯍꯥꯟꯅ ꯃꯃꯥꯡꯗ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯃꯤꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ? ꯒ꯭ꯌꯥꯅꯦꯁꯣꯔꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯏꯃꯧꯗ? ꯋꯥ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯤꯕ ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯏꯃꯧꯗ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯀꯣꯔꯧꯁꯨ ꯁꯥꯎꯒꯠꯅ, ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯔꯣꯏ, ꯑꯩ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯪ ꯁꯥꯎꯒꯠꯂꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯒ꯭ꯌꯥꯅꯦꯁꯣꯔꯁꯨ꯫ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯃꯆꯥ! ꯂꯩꯃꯅ, ꯃꯣꯏ ꯁꯅꯈ꯭ꯌꯥ, ꯅꯪꯁꯨ ꯍꯦꯟꯃꯜꯂꯤ, ꯐꯖꯅ ꯍꯥꯏꯅꯔꯒ ꯌꯥꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯒꯠꯄꯤꯔꯤꯕꯗꯨꯕꯣ? ꯂꯩꯃꯅ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯨꯁꯤꯌꯥ, ꯏꯕꯦꯝꯃ, ꯁꯤꯗ ꯐꯝꯃꯨꯁꯦ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯌꯥꯗꯕꯅꯦ, ꯅꯪ ꯀꯔꯤꯃꯠꯇ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯅꯪꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯂꯨꯁꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯁꯤ ꯅꯍꯥꯟꯋꯥꯏ ꯍꯥꯏꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯃ UPSC ꯑꯦꯛꯖꯥꯝ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯁꯥꯎꯔꯤꯁꯤ ꯏꯃꯥꯁꯤ꯫ ꯂꯩꯃꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ꯫ ꯐꯔꯦꯁꯦ, ꯏꯃꯧꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯁꯤ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯂꯩꯃ ꯑꯃꯗꯤ ꯒ꯭ꯌꯥꯅꯦꯁꯣꯔꯁꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯃꯤꯒꯤ ꯃꯀꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯂꯨꯒꯅꯤ? ꯅꯐꯝꯗ ꯑꯩꯁꯦ ꯇꯥꯡꯖꯕꯤꯔꯥ? ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯌꯨ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯕ꯭ꯔꯥ? 5ꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯔꯧꯒ ꯂꯨꯁꯤꯒ ꯂꯨꯍꯣꯡꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯀꯥꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯨꯁꯤ ꯃꯤꯔꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯝ ꯑꯃꯕꯨꯡ ꯃꯃꯥ ꯎꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯤ꯫ ꯃꯐꯤ ꯑꯗꯨ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯊꯣꯡ ꯑꯗꯨ ꯀꯥꯟꯊꯣꯔꯛꯄꯗ ꯀꯣꯔꯧꯒ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯊꯦꯡꯖꯤꯟꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯂꯨꯁꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯄ ꯉꯝꯗ꯭ꯔꯦ, ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯗꯅ ꯈꯣꯡ ꯑꯗꯣ ꯊꯥꯡꯇꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯀꯣꯔꯧꯅ ꯀꯜꯂꯞꯅ, ꯑꯣꯏ ꯉꯥꯏꯈꯣ! ꯌꯥꯝ ꯀꯤꯅ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯌꯥꯝꯕꯨꯡ, ꯀꯩ ꯍꯥꯏꯒꯦ? ꯀꯣꯔꯧꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯦꯁꯤꯟꯅꯗꯅꯒ ꯇꯧꯔꯗꯅ, ꯃꯃꯥꯏꯁꯤꯗ ꯊꯥꯖꯤꯟꯕ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ꯫ ꯍꯣꯔꯦꯟ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯅꯪ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯋꯥꯍꯩ ꯑꯊꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯁꯠ ꯀꯨꯝꯊꯈꯤ꯫ ꯏꯁꯇꯦꯔ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯀꯣꯔꯧꯒꯤ ꯃꯃꯥ ꯂꯩꯃ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯔꯦ꯫ ꯑꯃꯨꯛ ꯂꯩꯔꯝꯃꯗꯧꯅꯤ꯫ ꯂꯩꯃꯅ, ꯉꯥꯏꯈꯣ! ꯏꯃꯧꯗꯤ ꯂꯣꯏꯁꯤꯜꯍꯧꯔꯕ꯭ꯔꯣ? ꯈꯪꯗꯦ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯝꯃꯅꯤ꯫ ꯂꯩꯃꯅ, ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯍꯪꯕꯗ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯍꯥꯏ, ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯅꯨ! ꯉꯁꯤꯗꯤꯅꯦ ꯏꯃꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯀꯩꯅꯣ ꯏꯃꯥꯁꯤ ꯍꯣꯏꯅ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯃꯥ ꯀꯃꯥꯏꯅ ꯌꯥꯎꯍꯟꯗꯣꯏꯅꯣ? ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯃꯥ ꯍꯣꯏꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯒ꯭ꯌꯥꯅꯦꯁꯣꯔꯅ꯫ ꯀꯔꯤꯅꯣꯅꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯃꯥ ꯅꯆꯥꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯣ?
ꯍꯣ ꯅꯆꯥꯅꯨꯄꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯄꯥ ꯂꯧꯗꯅ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ ꯃꯥꯒꯤ ꯀꯣꯆꯤ ꯑꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂꯗꯧꯅꯤ ꯃꯈꯣꯏ ꯁꯅꯈ꯭ꯌꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯄꯤꯔꯛꯂꯣ ꯑꯩꯅꯦ ꯏꯃꯧ ꯅꯨꯄꯤꯒ ꯊꯧꯔꯛꯂꯒꯦ ꯍꯣꯏ 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 ꯑꯩ ꯊꯧꯗꯣꯛꯂꯝꯂꯒꯦꯀꯣ ꯂꯥꯛꯑꯣ ꯄꯨꯡꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯕꯦꯝꯃ ꯂꯨꯁꯤ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯃꯥꯁꯤ ꯂꯣꯏꯔꯦ ꯂꯩꯃꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯛꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯣꯝꯗꯅ ꯋꯥꯡꯂꯦꯟꯒ ꯆꯤꯡꯂꯦꯟꯒꯅ ꯀꯣꯔꯧꯗ ꯈꯥꯏꯔꯤ ꯋꯥꯡꯂꯦꯟꯅ ꯃꯤ ꯃꯆꯥꯗꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯀꯣ ꯅꯍꯥꯟꯋꯥꯏꯗꯤ ꯑꯗꯨ ꯆꯠꯁꯤ ꯑꯗꯥ ꯆꯠꯁꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯅꯨꯡꯁꯤꯗꯦ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ ꯆꯤꯡꯂꯦꯟꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯈꯥꯏꯔꯅꯨ ꯈꯥꯏꯐꯝ ꯏꯔꯩ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯍꯥꯏꯗꯨꯅ ꯃꯤꯆꯤ ꯐꯠꯈꯠꯆꯤꯜꯂꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯗꯥꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕꯣ ꯀꯣꯔꯧꯅ ꯑꯃꯨꯛ ꯅꯣꯏꯕꯥꯅꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯏꯅ ꯏ ꯀꯥꯔꯤꯉꯩꯁꯤꯗꯀꯣ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯋꯥꯡꯂꯦꯟꯅ ꯀꯩꯒꯤ ꯅꯪꯗꯤ ꯉꯁꯥꯏꯉꯩ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯆꯨꯝꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯏ ꯀꯥꯔꯤꯁꯤꯅ ꯀꯩꯒꯤ ꯃꯤꯗꯤ ꯃꯄꯥꯝ ꯆꯥꯛꯀꯧꯕ ꯆꯠꯄꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯒꯥꯔꯤꯒꯥꯁꯦ ꯇꯣꯡꯃꯤꯟꯅꯩ ꯍꯥꯏ ꯅꯪꯅ ꯀꯩꯗꯧꯔꯤꯕ ꯀꯣꯔꯧꯅ ꯍꯣ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯒꯤ ꯈꯪꯉꯕ ꯄꯥꯝꯗꯕꯒꯤ ꯐꯔꯝꯃꯅꯤ ꯑꯗꯨꯏꯗꯤ ꯆꯤꯡꯂꯦꯟꯅ ꯋꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯝꯃꯅꯤ ꯑꯗꯨꯏꯗꯤ ꯅꯪ ꯌꯥꯝ ꯉꯥꯡꯖꯅꯤꯡꯉꯦꯕ ꯃꯌꯥꯝ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯒꯦ ꯀꯣꯔꯧꯅ ꯂꯨꯁꯤ ꯅꯨꯡꯁꯤꯔꯛꯄ ꯃꯇꯥꯡꯗꯨꯐꯥꯎꯗꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ